ꯇꯕꯤꯁꯤꯅꯕꯨ ꯋꯥꯔꯤ ꯑꯃ ꯂꯤꯕꯤꯔꯒꯦ ꯉꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯦ ꯃꯇꯣꯝꯇ ꯂꯩꯖꯕ ꯅꯨꯄꯥ ꯑꯍꯟ ꯑꯃ ꯂꯩꯔꯝꯃꯦꯕ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯕ ꯑꯗꯩꯗ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯥꯇꯦꯟꯁꯦ ꯍꯛꯑꯒ ꯁꯥꯕꯁꯦ ꯌꯥꯝ ꯍꯩꯕ ꯑꯗ ꯃꯥꯅ ꯑꯩꯈꯣꯏ ꯖꯪꯒꯜ ꯑꯃ ꯐꯥꯎꯔ ꯆꯠꯂꯒ ꯆꯤꯡ ꯑꯃ ꯂꯩꯕꯖꯥꯠꯅꯦ ꯆꯤꯡꯗꯨꯗ ꯍꯦꯛ ꯆꯠꯂꯒ ꯃꯥꯅ ꯅꯨꯡꯖꯥꯎꯗꯨꯗꯤ ꯄꯨꯔꯛꯄ ꯉꯝꯃꯣꯏꯗꯕꯅꯤꯅꯅꯦ ꯊꯦꯂꯥ ꯒꯥꯔꯤ ꯑꯃꯗ ꯍꯦꯛ ꯄꯨꯔꯛꯄꯖꯥꯠꯅꯦꯕ ꯃꯥꯅ ꯅꯨꯡꯁꯦ ꯐꯛꯑꯒ ꯑꯗ ꯆꯤꯡꯁꯤꯗꯅꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯩꯕꯖꯥꯠꯅꯦ ꯑꯗ ꯃꯥꯅ ꯅꯨꯡꯁꯦ ꯐꯛꯄ ꯂꯥꯛꯄꯁꯤꯗꯅꯦ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯐꯛꯆꯕꯗꯣ ꯍꯨꯃꯥꯡꯒ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯒ ꯐꯛꯄꯗꯨ ꯎꯕꯗꯅꯦ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯥꯅ ꯅꯨꯡꯗꯨ ꯐꯛꯄꯗꯨꯗ ꯃꯈꯨꯠꯇ ꯁꯣꯛꯈꯤꯗ꯭ꯔꯥ ꯈꯣꯠꯈꯤꯗ꯭ꯔꯥ ꯒꯥꯅ ꯃꯥꯅ ꯉꯁꯥꯏ ꯂꯥꯏꯁꯤꯅ ꯃꯥꯁꯦ ꯑꯗꯨꯝ ꯁꯦꯟꯅꯕꯤꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯨꯡꯁꯦ ꯐꯛꯎꯔꯒ ꯊꯦꯂꯥ ꯒꯥꯔꯤꯁꯤꯗ ꯍꯥꯞꯄ ꯂꯥꯛꯑꯒ ꯃꯌꯨꯝꯁꯤꯗ ꯄꯥꯏꯖ ꯀꯔꯤ ꯀꯔꯥꯡ ꯇꯧꯔꯒꯅꯦ ꯅꯨꯡꯁꯦ ꯀꯣꯛ 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 ꯍꯛꯑꯒ ꯁꯥꯕ ꯃꯥꯅ ꯂꯥꯇꯦꯟ ꯁꯥꯕꯁꯤ ꯏꯟꯊꯣꯛ ꯐꯖꯈ꯭ꯔꯦꯅ ꯃꯌꯥꯝ ꯃꯍꯩ ꯃꯍꯩ ꯉꯥꯡꯅꯕꯁꯤꯗ ꯃꯣꯏꯒꯤ ꯈꯨꯟꯗꯨꯗ ꯂꯩꯕ ꯏꯅꯥꯛ ꯌꯥꯝ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯁꯦ ꯂꯥꯇꯦꯟ ꯑꯝꯇ ꯁꯥꯕꯤꯌꯣꯅ ꯁꯤꯡꯕ ꯂꯥꯛꯑꯦꯅꯦ ꯑꯗꯩꯗ ꯇꯥꯗꯅ ꯂꯥꯇꯦꯟ ꯁꯥꯕꯗꯣ ꯌꯥꯝ ꯐꯖꯩꯌꯦꯅ ꯍꯥꯏꯅꯩ ꯑꯗꯨꯅꯅꯦ ꯅꯅꯥꯎꯒꯤ ꯂꯥꯇꯦꯟ ꯑꯝꯇ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯊꯨꯕꯤꯗ ꯑꯗꯣ ꯇꯥꯗ ꯀꯩꯗꯧꯉꯩ ꯂꯣꯏꯕꯤꯒꯅꯤ ꯑꯩꯒꯤ ꯑꯝꯇ ꯁꯥꯕꯤꯗ ꯌꯥꯗꯦ ꯇꯥꯗꯅ ꯍꯥꯏꯔꯦ ꯑꯗ ꯉꯁꯥꯏ ꯂꯥꯇꯦꯟ ꯁꯥꯕ ꯅꯨꯄꯥꯁꯤꯅꯅꯦ ꯏꯕꯨꯡꯉꯣ ꯑꯩꯅꯅꯦ ꯃꯇꯝ ꯁꯤꯗ ꯂꯣꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯅ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯅꯌꯥꯝꯕꯅꯅꯦ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯏꯅꯥꯎꯒꯤ ꯌꯨꯝꯗ ꯍꯦꯛ ꯊꯤꯜꯂꯛꯑ ꯂꯣꯏꯔꯦ ꯑꯅ ꯍꯥꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯤꯅ ꯇꯥꯗ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯅꯥꯎ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯂꯥꯇꯦꯟ ꯑꯃ ꯁꯤꯡꯉꯝꯃꯦ ꯑꯗꯨꯅ ꯃꯥꯁꯦ ꯅꯨꯡꯉꯥꯏꯅ ꯊꯦꯂꯥ ꯒꯥꯔꯤꯗꯣ ꯏꯜꯂꯒ ꯆꯤꯡꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯤꯡꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯂꯥꯛꯑꯒ ꯉꯁꯥꯏꯒꯤ ꯅꯨꯡꯁꯦ ꯃꯥꯅ ꯈꯔ ꯆꯥꯎꯕ ꯃꯥꯅ ꯍꯛꯄꯗ ꯅꯨꯡꯉꯥꯏꯒꯗꯕ ꯊꯤꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯅꯨꯡꯁꯦ ꯋꯥꯅ ꯐꯛꯑꯒ ꯍꯨꯃꯥꯡꯒ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯒ ꯐꯛꯑꯒ ꯃꯌꯨꯝꯗ ꯄꯣꯔꯛꯑꯦ ꯍꯜꯂꯛꯄꯁꯤꯗꯁꯨ ꯂꯥꯏꯔꯦꯝꯕꯤꯁꯦ ꯏꯟꯅꯔꯛꯏꯅꯤꯀꯣ ꯑꯗꯒꯤꯗꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯅ ꯅꯨꯡꯁꯦ ꯊꯥꯡꯊꯔꯦꯒ ꯉꯁꯥꯏ ꯂꯥꯇꯦꯟꯁꯦ ꯁꯥꯕ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯎꯆꯤꯟꯅꯥꯆꯤꯟ ꯃꯥꯒꯤ ꯂꯥꯇꯦꯟꯁꯦ ꯁꯥꯕ ꯂꯣꯏꯔꯒ ꯉꯁꯥꯏ ꯏꯅꯥꯛ ꯈꯨꯟꯕꯁꯤꯒꯤ ꯃꯌꯨꯝꯁꯤꯗ ꯊꯤꯜꯂꯛꯑꯦꯕ ꯃꯥꯅ ꯑꯗꯩꯗ ꯏꯕꯨꯡꯉꯣ ꯏꯅꯥꯎꯅ ꯅꯍꯥꯟ ꯁꯤꯡꯉꯝꯕꯗꯣ ꯁꯦ ꯅꯌꯥꯝꯕꯅ ꯊꯤꯜꯂꯛꯑꯕꯅꯤ ꯂꯣꯏꯗꯅ ꯁꯦꯅ ꯍꯥꯏ ꯑꯁ ꯇꯥꯗ ꯊꯣꯛ ꯅꯨꯡꯉꯥꯏꯖꯔꯦꯗ ꯇꯥꯗ ꯉꯥꯛꯇ ꯂꯦꯡꯖꯟꯕꯤꯔꯛꯀꯣ ꯉꯥꯛꯇ ꯐꯤꯗꯥ ꯁꯣꯝꯗ ꯉꯥꯛꯇ ꯐꯝꯕꯤꯒꯣ ꯑꯅ ꯍꯥꯏꯔꯦ ꯉꯁꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯇꯦꯟ ꯁꯤꯡꯕ ꯅꯨꯄꯥꯁꯤꯅ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯆꯪꯉꯒ ꯐꯝꯕꯁꯤꯗ ꯉꯁꯥꯏꯒꯤ ꯐꯝꯐꯝꯒꯗꯣ ꯃꯣꯟ ꯂꯥꯎꯔꯗꯅ ꯑꯗꯒꯤ ꯐꯝꯕꯗ ꯕꯨꯒ ꯄꯨꯊꯔꯗꯅ ꯑꯗꯒꯤ ꯐꯛꯂꯥꯡ ꯀꯔꯤ ꯀꯔꯥꯡꯗꯣ ꯃꯥꯅ ꯀꯣꯏ ꯌꯦꯡꯕꯁꯤꯗ ꯍꯦꯛꯇ ꯅꯨꯡꯉꯥꯏꯕꯁꯤ ꯎꯕꯁꯤꯗ ꯃꯥꯅ ꯈꯜꯂꯦ ꯑꯁ ꯑꯩꯉꯣꯟꯗꯒꯤꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯗꯣ ꯏꯅꯥꯛ ꯈꯨꯟꯕꯁꯤꯅ ꯇꯧꯔꯤꯁꯦ ꯂꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯁꯦꯠꯅꯤꯡꯕꯗꯨ ꯁꯦꯠꯄ ꯐꯪꯉꯤꯗꯣ ꯃꯥꯅ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯗꯣ ꯃꯥꯗꯧꯅ ꯏꯅꯥꯛ ꯈꯨꯜꯂꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯥꯅ ꯃꯥꯅ ꯈꯜꯂꯦ ꯃꯥꯅ ꯈꯟꯕꯁꯦ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯏꯟꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯗꯨꯗꯤ ꯇꯥꯔꯤꯖꯥꯠꯅꯤ ꯑꯗꯒꯤꯗꯤ ꯃꯁꯤꯒꯤ ꯑꯍꯟꯁꯦ ꯌꯥꯝꯅ ꯋꯥꯖꯔꯦ ꯃꯥꯅ ꯅꯤꯡꯖꯔꯤꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯜꯂꯒꯦꯅ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯈꯜꯂꯦꯕ ꯑꯗꯒꯤ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯉꯁꯥꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯌꯨꯝꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯗꯒꯤ ꯃꯥꯁꯤ ꯅꯨꯡꯉꯥꯏꯍꯜꯂꯦꯅꯦ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯑꯗꯒꯤꯗꯤ ꯑꯁ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯦ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯑꯩꯁꯦ ꯅꯨꯡꯉꯥꯏꯔꯦ ꯃꯥꯁꯦ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯥꯅꯤꯡꯕ ꯆꯥ ꯁꯦꯠꯅꯤꯡꯕ ꯁꯦꯠꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯃꯇꯝꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯑꯦ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯅꯥꯏꯁꯤꯡꯁꯤꯅ ꯍꯨꯃꯥꯏꯒ ꯍꯨꯝꯗꯅ ꯑꯗꯒꯤ ꯄꯦꯒ ꯈꯟꯗꯅ ꯂꯥꯛꯄꯁꯤ ꯎꯕꯁꯤꯗꯅꯦ ꯏꯁ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯏꯟꯊꯣꯛ ꯅꯨꯡꯉꯥꯏꯔꯦ ꯑꯅ ꯈꯟꯗꯅ ꯂꯩꯔꯤꯀꯥꯟꯁꯤꯗ ꯉꯁꯥꯏ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯦꯜꯂꯦꯗꯅ ꯃꯥꯒꯤꯗꯤ ꯃꯅꯥꯏ ꯀꯔꯤ ꯀꯔꯥꯡ ꯂꯩꯇꯦ ꯑꯗꯩ ꯅꯤꯡꯊꯧꯒꯤꯗꯤ ꯃꯅꯥꯏꯋꯣ ꯀꯔꯤꯋꯣ ꯃꯌꯥꯝ ꯂꯣꯏꯅꯔꯒ ꯄꯦ ꯈꯟꯕꯋꯣ ꯍꯨꯃꯥꯏ ꯍꯨꯝꯕꯋꯣ ꯇꯧꯔ ꯂꯥꯛꯄꯗꯨꯗꯏꯁ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯤ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯃꯨꯛ ꯂꯩꯔꯝꯃꯤꯅꯦ ꯑꯁ ꯃꯥꯗꯧꯅ ꯇꯧꯔꯗꯤ ꯑꯩꯁꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗꯥꯅ ꯑꯃꯨꯛ ꯈꯜꯂꯦꯅꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ
ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯇꯥꯍꯧꯔꯕꯣꯏꯔꯦ ꯑꯗꯒꯤꯗꯤ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯁꯤꯗ ꯑꯃꯨꯛ ꯃꯅꯥꯏꯋꯣ ꯀꯩꯋꯣ ꯉꯥꯛ ꯁꯦꯜꯂꯗꯅ ꯍꯨꯃꯥꯏꯒ ꯍꯨꯝꯃꯗꯅ ꯑꯃꯨꯛ ꯅꯤꯡꯊꯧꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯅꯤꯡꯊꯧ ꯑꯣꯏ ꯂꯩꯔꯝꯃꯦꯅꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯜꯂꯦ ꯑꯁ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨ ꯊꯣꯛꯑꯦ ꯑꯩꯅ ꯏꯆꯥꯎ ꯆꯥꯎꯔꯦꯗꯅ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯃꯅꯤ ꯐꯔꯦ ꯑꯩꯅ ꯏꯆꯥꯎ ꯆꯥꯎꯔꯦ ꯑꯩꯅ ꯏꯀꯟ ꯀꯜꯂꯦꯅ ꯃꯥꯁꯤ ꯂꯩꯖꯔꯦꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯗ ꯍꯥꯏꯔꯦ ꯏꯅꯥꯏꯖꯥ ꯉꯁꯤꯗꯤ ꯑꯩ ꯂꯝ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤ ꯅꯣꯏ ꯀꯅꯥ ꯂꯩ ꯊꯧꯔꯥꯡ ꯇꯧ ꯗꯣꯂꯥꯏꯒꯗꯣ ꯍꯥꯏꯗꯅ ꯃꯥꯁꯦ ꯗꯣꯂꯥꯏ ꯇꯣꯡꯉꯒ ꯍꯨꯃꯥꯏꯒꯁꯦ ꯃꯌꯥꯝꯅ ꯍꯨꯝꯕꯤꯔꯗꯅ ꯑꯗꯒꯤ ꯄꯦꯒꯁꯦ ꯈꯜꯂꯗꯅ ꯂꯥꯛꯑꯦꯅꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯅꯨꯡꯁꯥꯁꯦ ꯁꯨꯝ ꯁꯥꯒꯠꯂꯛ ꯁꯥꯒꯠꯂꯛ ꯅꯨꯡꯁꯥꯁꯦ ꯁꯥꯕꯅ ꯃꯣꯏꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯨꯃꯥꯏꯅꯒ ꯆꯠꯅꯔꯛꯇ꯭ꯔꯦ ꯄꯦꯅꯒ ꯆꯠꯅꯔꯛꯇ꯭ꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯜꯂꯦ ꯑꯁ ꯑꯩꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯕ ꯑꯩꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏ ꯉꯝꯃꯦ ꯑꯩꯅ ꯏꯆꯥꯎ ꯆꯥꯎꯔꯦ ꯑꯩꯅ ꯏꯀꯟ ꯀꯜꯂꯦꯅ ꯈꯜꯂꯤꯕ ꯅꯤꯡꯊꯧ ꯑꯩꯁꯦ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯤꯅꯣ ꯑꯩꯁꯦ ꯅꯨꯃꯤꯠ ꯑꯣꯏꯖꯔꯝꯃꯁꯨ ꯐꯒꯗꯕꯅꯤꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛ ꯀꯟꯕꯁꯦ ꯅꯨꯃꯤꯠ ꯑꯣꯏ ꯂꯩꯔꯝꯃꯦꯅꯦ ꯑꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯃꯆꯤꯟꯗ ꯃꯨꯔꯨꯡ ꯁꯣꯟꯕꯁꯦ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤꯗꯨ ꯑꯃꯨꯛ ꯇꯥꯔꯤꯕꯣꯏꯔꯦ ꯑꯗꯩ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯑꯃꯨꯛ ꯃꯥꯁꯦ ꯑꯃꯨꯛ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯃꯥꯁꯦ ꯅꯨꯃꯤꯠ ꯑꯃꯨꯛ ꯑꯣꯏꯍꯜꯂꯦ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯅꯨꯃꯤꯠ ꯑꯃꯨꯛ ꯑꯣꯏ ꯂꯩꯔꯝꯕꯁꯦ ꯃꯥꯁꯦ ꯍꯔꯥꯎꯔꯦ ꯑꯁ ꯐꯔꯦꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕꯁꯦ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯏꯆꯥꯎ ꯆꯥꯎꯔꯦ ꯑꯩꯅ ꯏꯀꯟ ꯀꯜꯂꯦ ꯑꯩꯒꯤ ꯑꯁꯥꯕ ꯃꯉꯥꯟꯁꯤꯗ ꯃꯤ ꯑꯃꯇꯁꯨ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯅ ꯏꯀꯟ ꯀꯜꯂꯦꯅ ꯃꯥꯁꯦ ꯈꯜꯂꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯨꯃꯤꯠ ꯑꯣꯏꯔꯛꯄꯗꯒꯤꯅꯦ ꯍꯥꯟꯅ ꯁꯥꯔꯝꯕ ꯆꯥꯡꯗꯨꯗꯒꯤꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯒꯠꯍꯟꯗꯅ ꯍꯦꯛꯇ ꯁꯥꯕꯗꯨꯕꯨ ꯃꯤꯁꯤꯡꯁꯦ ꯀꯥꯟꯅꯔꯦꯕ ꯁꯥꯃꯟꯈꯤꯗꯅ ꯑꯗꯒꯤꯗꯤ ꯁꯥꯃꯟꯈꯤꯗꯅ ꯉꯁꯥꯏꯒꯤ ꯑꯁꯥꯕꯁꯤꯡꯁꯤꯒꯤ ꯃꯅꯤꯟꯁꯦ ꯃꯊꯛꯁꯤꯗ ꯂꯣꯏꯅ ꯄꯥꯏꯈꯠꯇꯅ ꯃꯅꯤꯟ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯣꯡ ꯃꯪꯉꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯑꯃꯨꯛ ꯃꯝꯖꯟꯗꯅ ꯃꯪꯈꯤꯕꯗꯒꯤꯗꯤꯅꯦ ꯃꯥꯒꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯟꯁꯦ ꯃꯈꯥꯗ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯜꯂꯦ ꯏꯁ ꯁꯤꯗꯤ ꯑꯩꯅ ꯀꯜꯂꯦ ꯑꯩꯅ ꯉꯝꯃꯦ ꯑꯩꯅ ꯏꯆꯥꯎ ꯆꯥꯎꯔꯦꯅ ꯂꯩꯔꯒ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯍꯦꯜꯂꯦꯅꯦ ꯅꯣꯡꯁꯤꯅ ꯏꯁ ꯀꯩꯅꯦꯒꯦ ꯑꯩꯒꯤ ꯃꯉꯥꯟꯁꯦ ꯑꯃꯠꯇ ꯃꯈꯥꯗ ꯐꯥꯎꯕ ꯉꯝꯍꯟꯗ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯁ ꯑꯩꯁꯦ ꯅꯣꯡ ꯑꯣꯏꯖꯔꯝꯃꯁꯨ ꯐꯒꯗꯕ ꯑꯅ ꯑꯃꯨꯛ ꯈꯜꯂꯦꯅꯦ ꯃꯥꯁꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯣ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤꯗꯣ ꯇꯥꯔꯤꯕꯣꯏꯔꯦ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯃꯥꯁꯦ ꯅꯣꯡ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯈꯜꯂꯦ ꯑꯁ ꯑꯩꯁꯦ ꯅꯣꯡ ꯑꯣꯏꯔꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯥꯎꯕ ꯑꯩ ꯑꯃꯨꯛ ꯀꯟꯕ ꯑꯩꯉꯣꯟꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯅ ꯃꯥꯁꯦ ꯈꯟꯖꯔꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯅꯣꯡ ꯃꯪꯉꯝꯕ ꯅꯣꯡ ꯃꯌꯥꯝ ꯃꯥꯅ ꯍꯦꯛꯇ ꯖꯝ ꯆꯨꯗꯅ ꯍꯦꯛꯇ ꯅꯣꯡꯁꯦ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯆꯨꯔꯦꯅꯦ ꯑꯗꯒꯤꯗꯤ ꯅꯣꯡꯁꯦ ꯆꯨꯃꯟꯈꯤꯗꯅ ꯉꯁꯥꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯑꯦ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤꯗꯤ ꯀꯅꯥꯒꯤ ꯃꯌꯨꯝ ꯇꯥꯎꯕ ꯌꯥꯎ ꯀꯅꯥꯒꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏ ꯇꯥꯎꯕ ꯌꯥꯎ ꯀꯅꯥꯒꯤ ꯃꯄꯣꯠ ꯃꯔꯜ ꯂꯣꯏꯅ ꯇꯥꯎꯗꯅ ꯄꯨꯛꯇꯥꯎ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡ ꯑꯃꯈꯛꯇꯤꯅꯦ ꯃꯆꯤ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯂꯩꯔꯦꯕ ꯑꯗꯩꯗ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯦꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯇꯥꯎꯅꯈ꯭ꯔꯦ ꯑꯗꯨꯒ ꯆꯤꯡꯁꯤꯃꯗꯤ ꯇꯥꯎꯗꯦꯅꯦ ꯃꯁꯦ ꯅꯣꯡ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗꯤ ꯑꯩꯁꯦ ꯆꯤꯡ ꯑꯣꯏꯖꯔꯝꯃꯁꯨ ꯐꯒꯗꯧꯕ ꯑꯅ ꯑꯃꯨꯛ ꯍꯥꯏꯔꯦꯅꯦ ꯃꯥꯁꯦ ꯑꯗꯩ ꯉꯁꯥꯏ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯤ ꯑꯗꯨꯝ ꯇꯥꯔꯤꯕꯣꯏꯔꯦ ꯑꯗꯒꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯑꯃꯨꯛ ꯃꯊꯪꯒꯤ ꯃꯤꯀꯨꯞꯁꯤꯗ ꯑꯃꯨꯛ ꯃꯥꯁꯦ ꯆꯤꯡ ꯑꯃꯨꯛ ꯑꯣꯜꯍꯜꯂꯒ ꯂꯩꯔꯝꯃꯦ ꯑꯗꯒꯤꯗꯤ ꯑꯁ ꯃꯥꯅ ꯈꯜꯂꯦ ꯑꯁ ꯑꯩ ꯑꯃꯨꯛ ꯆꯥꯎꯕ ꯑꯩ ꯑꯃꯨꯛ ꯀꯟꯕ ꯑꯩꯅ ꯏꯐ ꯐꯔꯦ ꯅꯣꯡ ꯐꯅꯌꯥꯝ ꯆꯨꯔꯁꯨ ꯑꯩ ꯇꯥꯎꯊꯣꯛꯄꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛꯇꯤ ꯂꯩꯕꯁꯤ ꯂꯩꯔꯔꯣꯏ ꯑꯅ ꯃꯥꯅ ꯈꯟꯖꯔꯦ ꯅꯣꯡ ꯆꯨꯕꯗꯨꯁꯨ ꯃꯥꯅ ꯆꯤꯡ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯅꯣꯡ ꯆꯨꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯃꯤꯀꯨꯞꯇꯗꯤꯅꯦ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦꯕ ꯃꯈꯣꯟꯁꯦ ꯀꯣꯛ 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 ꯍꯛꯄꯒꯤ ꯍꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦꯕꯀꯣ ꯃꯥꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯍꯩꯁ ꯀꯩꯅꯣꯅꯦ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣꯅ ꯌꯦꯡꯀꯥꯟꯗ ꯉꯁꯥꯏ ꯆꯤꯡꯈꯣꯡꯁꯤꯗ ꯅꯨꯄꯥ ꯑꯃ ꯃꯥꯗꯧꯅ ꯅꯨꯡ ꯐꯛꯑꯒ ꯂꯩꯔꯝꯃꯦꯕ ꯃꯥꯗꯧꯅ ꯂꯥꯇꯦꯟ ꯁꯥꯕ
ꯅꯨꯡꯗ ꯍꯛꯑꯒ ꯁꯥꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯃ ꯑꯗꯒꯤ ꯃꯥꯅ ꯈꯜꯂꯦ ꯏꯁ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯃꯃꯨꯛ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯒ ꯑꯩꯉꯣꯟꯗꯒꯤ ꯆꯤꯡ ꯐꯩꯕ ꯅꯨꯄꯥꯁꯤꯅ ꯍꯦꯟꯅ ꯀꯜꯂꯕ ꯏꯁ ꯑꯩꯁꯦ ꯍꯥꯟꯅꯒꯤ ꯅꯨꯡ ꯐꯛꯑꯒ ꯂꯥꯇꯦꯟ ꯁꯥꯕꯗꯣ ꯑꯗꯨꯝ ꯑꯣꯏꯖꯔꯝꯃꯁꯨ ꯐꯒꯗꯕ ꯑꯅ ꯃꯥꯅ ꯈꯜꯂꯦꯅꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕ ꯀꯣꯏꯟ ꯏꯟꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯣ ꯑꯗꯨꯅ ꯍꯥ 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 ꯍꯥꯅ ꯃꯥꯁꯦ ꯅꯣꯛꯊꯣꯔꯛꯑꯦꯅꯦ ꯐꯥꯛ 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 ꯅꯣꯛꯊꯣꯔꯛꯑꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯍꯥꯟꯅꯒꯤ ꯅꯨꯡ ꯐꯛꯑꯒ ꯂꯥꯇꯦꯟ ꯁꯥꯕ ꯑꯍꯟꯗꯣ ꯑꯗꯨꯃꯨꯛ ꯑꯣꯏꯍꯜꯂꯦ ꯉꯁꯥꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯑꯗꯒꯤꯗꯤ ꯅꯨꯡꯗꯨꯗ ꯂꯥꯇꯦꯟ ꯁꯥꯔꯒ ꯍꯥꯟꯅ ꯃꯥꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯔꯝꯕꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯂꯩꯍꯟꯈ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯑꯗꯨꯅꯅꯦ ꯏꯁꯥꯁꯦ ꯍꯟꯊꯅ ꯁꯨꯈꯟ ꯈꯜꯂꯣꯏꯗꯕꯅꯤ ꯑꯩꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩ ꯑꯃꯨꯛ ꯇꯣꯜꯂꯦꯁꯦ ꯈꯜꯂꯣꯏꯗꯕꯅꯤ ꯑꯗꯒꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯣ ꯀꯜꯂꯛꯑꯣꯏꯗꯕꯅꯤ